Ngasi phungkiba tongan-tonganba pausesingda yaukiba pausing update puduna laksari ahanbada maruoiba pau. Naga Taba Maphamda lakliba July 19dagi matam kaktaba blockade tawragani. Churachandpurda security force na Kuki Jo laloba phanaba changsilubada Kuki Nupi Singna Tallakhre. Tampaki lamdagi security force na Nongmei marpu taruk Nongmei maru chamapun humbudra mari phagre. Churachandpurgi Sada Hills area dagi lanjinakiba IDP sing nong sabayum singda homjinba haubre. Koken Kuki kulga thangnana leiba low pari taruk rom low uba changba ngamdana leiri. Sisi purgi mol hoida Kuki Singna pung taruk rom lambi thinglure. Kuki volunteer singna Chandel dagi hijack tokiba JCB ama mafum khangdre AR na wakalabasu tabigi khidre. Singdana karamba rule amadi tampaktana karamba rule thamribano haina location na hanglali. Parliamentary monsoon session da Manipur da PR changokpa yauna Modi government na bill nipal table tawgadori. Hauzik pau sandona pijari illegal immigrants sing amasung Kuki refugees singna Nagagi ancestral land singda maming thonjillakpa yauna loksilakpagi Mayokta Naga Taba Maphamda July 19dagi matam kaktaba blockade tawragani haina Foothill Naga Coordinating Committee gi maikeidagi khangalagli. Churachandpurda lanmigi fijon chetpa Kuki Jo laloba lupsingi lanmi singna phongna aphaba makhalgi khulai paiduna chatpada security force ki kangmuna ubadagi phanaba changsiluba matamda mafam aduda leiramba nupi singna athingma pirakpadagi phaba ngamkhidre adum oinamak ngasi amadi ngarang tampaki tongan mafam singda security force na chathakiba operation da lalolup kharagi miyoi yauna miyoi kayadagi tongan makhalgi Nongmei marfu yauna atai kulai singsu phagatpa ngamkhre thodo asigi matangda police na pause asidagi phangba matung inna ngarang numidang Churachandpur district ki molhoi area da khulai paiba Kuki Jogi laloba singna phongna kulai paiduna chatpa ubadagi security force ki kangbuna miyoi sing adu phanaba operation chathagi operation adu da khulai paiba miyoi khara phaki hairi thodo adugi pau hek tabadagi maikei adungi nupi sing thomjil lakhibaga loinana security force ki kangbuga akanba mawongda muknabagi Tanja adu lauraga security force na faduna thamlamba naha ani nanthokduna senki khunja nupi sing aduna village volunteers sing security force ki kangbuna phanaba honare haina lawbadagi masing yamlaba nupi sing thomjillakpaga loinana numidang athengba phawbada maikei anida muknabagi thodok thoki loinana maikei adongi miyamna tiar mai Thaduna loinana mafam kayada lambi thingbagi khongjang changsinki tungda nupi sing aduna security force ki kangbu adubu mafam adudagi tanthoraki hairi tulotu hin mohoi kusanga police ho ni manding hong kunove numai kalhom he jingove hichi hangsung numai ho ke khat to hi munya ting ka hiwin munya ka tinawa mun atam zo si hi a ho si langa chi hi win a hong ke tor be win hong ke tor be ho hi chalai mun ai ka tinu hi adal thei thei nin dalvo Manipur da Kanglup ki irang thokraba matungda micham miyam nongmai painarakduna Kanglup maselgi marakta hana sunabagi thodok thorakpa thengnaba central force na sathaba operation hena kankhalagli security force na tampaki tongan mafam singdagi nongmai maripu taruk amasung nongmai maru chamapol humudra mari fare Manipur police headquarter na ngasi ayuk paumi singga unabada IGP KVF kena paumi singda hai Ayu angan bada security force na Imphal East amadi Imphal West Thobal Kakching amasung Bishnupur district ki mafamda thiba humbagi thabak sing chathaki akaknaba intelligence ki I pauda yumpham oiraga chathakiba operation aduda yamlaba khuchukulai sing langi matamda sijinaba polam sing tongan ba mafam kayadagi phagatpa ngamki operation aduda Manipur Police Central Armed Police Force Army Assam Rifle na singba force sing saruk yaki operation aduda phagalaba khuchukulai sing adudi AK series ki rifle manga insas rifle ahum XLR 303 rifle manga pistol 19 carbine ani rifles mapan SBBL bore action 13 anti riot gun ani JVP ama DBL ama ball action gun ani 2-inch mortar amani masida sunatana hand grenade mapan 7.62 mm gi live round ammunition maru chamanga kuntaruk 5.56 mm gi kap yariba nongmai maru chani kuntaruk 303
kapa yariba maru chamaga maifudra 9mm gi kapa yariba maru 8.32 gi kapa yariba maru mari HE mota cell taruk tube launcher ani IED mari hariba nongmei maru sing asi kakta natana magazine nifumathoi wireless set taruk su phagatpa asida yauri kumja lising ani kulumdoi gi me ahumdagi hongna manipur thokliba lal asi tamna nemtharakibaga loinana churachandpur district ta masa gi yum thadoktuna lanjelaktuna tongan ba relief camp singda changjapam loduna leirakiba churachandpur gi Saren Hills area dagi lanjenakiba IDP singna nongna saba yum singda hongjinba hokre pau asina makhatan hai Churachandpur Kendra gi MLA NGO sing amadi local community organization singna achoba thawdang loduna yum sing adu sakibaga loinana nongma nini gi mamangdagi howna IDP singna nongna saba yum sing adu da changduna leiba hokre hairi hariba yum sing adu sariba mafam sing adu Churachandpur Kendra gi MLA na katpaga loinana Wi-Fi Baptized Church Association BECA na fan putoktuna sabani su hairi amaromda nongna saba yum sing aduda IDP singna leirabasu haksel gi matangda piba yaba mathok taba thabak sing mapung phana lokotkani haina su district family welfare officer Dr. Colin Sonia Menkana phongthokre mangna makhatana hai mafam aduda mobile medical team sing thaduna regular oina health checkup sing tawbaga loinana immunization mental health counseling gi mathok taba sing adumak lokotkani Imphal West District ki manung channa changai thelga naknana leiriba longa koireng area gi local sing handak sahi gi oinadi mapung phana lo panbagi thabak chathaba ngamle adubu longa koiren ga thangnana leiriba koken kuki kun asigadi thangnana leiriba maitei gi lo pari taruk rom lo uba ngamdaduna hauji phawba leiri pause sina phangba pawge matungina koken kuki khul asi longa koireng sangaithel partagi sangsillaga leibani hariba mafam asida maitei singi oina lopari taruk rom lei hariba lopom sing asi manipur da thokliba irang asina maram oiduna lisingani kulumdoigi me ahumdagi hongna lopom sing asida changba ngamdaduna leirakibani hojik manipur da thokliba irang asi kharamakei saparaklabasu hariba koken kuki khulga naknana leiriba lopom sing asidi changba ngamdabadagi lo uba ngamdana leirakpani loinana hariba lokol asi lo uba ngamnaba security na ngak senbagi thabaksu hojingmaki oinadi paikhatpa leitri Churachandpur district ki Kuki na namna taba molhoi khulda security force na ngarang numidang waram militant sing phaba lakpada khunja miyam horoktuna thingbagi khongjang changsingkibaga loinana mafam aduda leiramba pochai sing mai thaduna irang hokre loinana pung taruk rom lambi thinglure official gi pauna hai security gi khutpu amana molhoi Kuki khulda militant sing lotuna leire haibagi paw phangbadagi security forces singna mafam aduda changsinuna militant sing adu fana ba honarakpada mafam aduda leiramba khunja singna lambida thoraktuna security force sing adu khul aduda changba yaroi amadi Kuki militant sing phaba yaroi haina lambi thachin kibaga loinana security force amadi khunja singi marakta ngahyak muknaba thoktuna protest tawriba khunja sing lambi thingjinduna amadi lambida tayar mai thaba uwa phajinbagi thabak sing chathaduna mafam aduda pung taruk rom lambi thingduna thamki khunja singi akanba protest asina maram oiraga security force na molhoi khulda changduna militant sing bagi mahuta mafam adu thadoktuna chatkhi haina paw asina makha tari Chandel district ki Chakpi Karong sub division gi manung chanba kanan Kuki village tagi Kuki volunteer singna hijack tokiba JCB ama hojik phawba putho u haiba yadre Assam Rifles ta wakalabasu karimata tabidre Kuki singna chathariba thong asi akan mamongda condemn towi haina Chandel Naga People's Organization na thadokpa chirol amana hairi chirol asina makhata na hai Thaudok asi sahi asigi February 5 gi nungthil pung 2 minute 49 tabada thokibani numit aduda Kuki volunteer sing aduna Chandon Popi village tagi MK Ramkamani Sothe Koba amagi JCB ahum Jackson vehicle number MN04CO677 asi hijack tawraga pukhibani adubu hariba gari adu Kuki amasung maitei anigi marakta thokiba kanglupki irang adu yamna kallingai matam 2019 gi Meda Assam Rifles na Haibijang camp tagi phagat khibani adubu naval documents sing utlaba matungda thadokibani adubu
हारिबा गाड़ी अदु अमुक हना कुकी volunteer केनेन कुकी विलेज की मनाक्ता थौदुना चटलिङैदा हाइजेक तौरगा पुखिबने थौदोक असिगी मतंगदा कुनिपाल सुबा असम राइफल्स ता रिपोर्ट तौरबसु हौजिक फावबा एक्शन अमता लोखत्रि अमसुङ गाड़ी अदु रिकवर तौबा लैद्रि हारिबा थौंग असि लो अमसुङ ऑर्डर दा चाउना अकाइबा पीबा खक्ता नतना सिविलियन सिंगी राइट असि वायोलेट तौबनी थौदोक अदुदा गाड़ी असिगी असेंगमा मपु असिगी सेटमिटलोंदा चाउना अवाबा पीबता नतना पब्लिक सेफ्टी दसु नुंगनांगबा अमा पावले मरम अदुना डिस्ट्रिक्ट एडमिनिस्ट्रेशन अमसुङ लॉ एनफोर्सिंग एजेंसी सिंगी माइकैदगी हिरम असिदा मियेंग चंगबियु असम राइफल्स अमसुङ सिक्योरिटी फोर्स की माइकैदगी कुकी volunteers ना हाइजेक तौरगा पुखिबा गाड़ी अदु रिकवर तौबा यावना थौदोक अदुदा चेनबा सिंगी मथक्ता चपचाना जस्टिस पुरकदबने कॉन्फ्लिक्ट इन्फेक्टिव एरिया सिंगदा सिविलियन प्रॉपर्टी सिंग ngak chenbaga justice restoration तौनबा होनागदबने मरी लेनबा ऑथोरिटी सिंगी माइकैदगी हिरम असिदा मियेंग चंगदुना असिगुम्बा थौदोक असि मतुंगदा तौदनबा चपचाबा एक्शन लौखटकदबनी हाइरकली मणिपुर की चिंग्या तमयादा लौबसिंगी दमक सिक्योरिटी न पुंग कुनमरी ngakani मखोइदा अयेतपा पिरकपसिंग आइनगी ओइबा थबक लौखटकनी हाइना ngasi फावबा मणिपुर की गवर्नर चीफ सेक्रेटरी अमदी डीजीपी ना स्टेटमेंट अमता पिरकदबसी स्टेट असिगी ओइना ख्वाइदगी लाइबक थीबनी हाइना खुंद्राकपम एसीगी एमएलए टीएच लोकेशोर न फोंदोकरे महांगना हाइ मणिपुर की पीआर लेंगांगना असिगुम्बा स्टेटमेंट असी अथुबदा थोपीदुना लौमी सिंगी पुंसी कनबियु ngarang इम्फाल ईस्ट डिस्ट्रिक्ट की मनुंग चन्ना लेबा खुंद्राकपम constituency की मनुंग चनबा लोकल अमदा लौ सुरिङैदा नोंमै काप्सिलखिबगी मतंगदा पेंदबा फोंदोक्तुना एमएलए ना हाइ लौबा लौमीदा नोंमै कापलकपा मतमदा कापलकलिबा मफम अदुदा एंटी सोशल एलिमेंट सिंग लेबरा हाइना खुदक्ता सर्च ऑपरेशन सिंग थबक पाइखलु नत्रबदी पीआर लेंगाक लेबगी वाहनथोक लेरिब्रा हाइना हंखी मांगना मकाताना हाइ सिंग अमदी तमदा लौ उरीबा मियोइसिंगदा अयत अपन पीबा यारोय हाइना लेंगाक असिना फोंगना हाइहनिंगी ngarang chanungda नोंमै कापगी थौदो अदु मफम अदुदा थोकिबदी ओइरंबा याइ अदुबु नोंमै मखोलदी मिपुंग खुदिंगना तानखिबने नोंमै मखोल थोकलेबा मफम अदुदा सिक्योरिटी ना खुदक्ता चंगसिनदुना येंगसिनबगी महुता फ्री थाबगुम उहलिबा असि यामना लाइबक थीबनी चिंगदना करंबा रूल अमदी तंपाक्तना करंबा रूल थमलिबनो हाइना हंगलक्लोय हाइनिंगाय लेइते हाइनासु फोंदोखि लाक्लेबा जून की कुनमाथोइदगी अगस्त कुनमाथोइ फावबा पांथोकदोरिबा पार्लियामेंट की मॉनसून सीजन दा बीजेपी की नरेंद्र मोदी ना लुचिंगबा लेंगाक असिना अनोबा बिल निपाल अमदी मणिपुर दा थमलिबा प्रेसिडेंट रूल असी सांगदोकनबा रिजोल्यूशन लौरबा याइ हाइना पानरी लोइनना हौजिक सेलेक्शन कमिटी अमना कन्ना एग्जामिन तौरिबा इनकम टैक्स बिल न चिंगबसिंग बिजनेस पर्पस तौरबसु याइ हाइरि एजेंसी की पाव असिना फोंदोकपदा मॉनसून सीजन असिदा रिजोल्यूशन अमा पास तौदुना मणिपुर दा थमलिबा प्रेसिडेंट रूल असी सांगदोकनबगी वाफम याउरि हौजिक हाथुना लौथोकनबा प्लान लेइते हाइना मयेक सेंगना ताकली मसिगी मथक्ता पार्लियामेंट दी एप्रोप्रिएशन बिल का मरी लेनबा डिमांड ऑफ ग्रांट मणिपुर फॉर लिसिंग अनि कुनमंगा कुनतरुक सिंग पुखतुना पानगनी हाइरी मॉनसून सीजन चथरिङै मनुंगदा सेलेक्ट कमिटी ना रिपोर्ट थागलकदबनी हाइना थाजनरिबा इनकम टैक्स बिल लिसिंग अनि कुनमंगा असिसु टेबल तौनबा प्लान लेरी बिल असि लोकसभा दा हौकिबा फेब्रुवारी 13 दा इंट्रोड्यूस तौरबा मतुंग सेलेक्ट कमिटी ना एग्जामिनेशन तौनबा रिफर तौखिबने टेक्टिव लिस्ट असिदा यामना कन्ना पानरिबा सिविल न्यूक्लियर लेबियलिटी रिजम की बिल होंगलकपा याइ हाइबसी याउदे अदुबु बिल असि लिस्ट याउद्रबसु सीजन मनुंगदा लेंगाकना पुथोरकपा याइ हाइबदी पानरी अनोबा बिल सिंगी मनुंगदा दी मणिपुर गुड एंड सर्विस टैक्स एडमिनिस्ट्रेशन बिल लिसिंगनी कुनमंगा दी जेन बिस्वाल बिल लिसिंगनी कुनमंगा द इंडियन इंस्टीट्यूट ऑफ मैनेजमेंट लिसिंगनी कुनमंगा द Taxation Laws Bill लिसिंगनी कुनमंगा अमदी दी माइनस एंड मिनरल डेवलपमेंट रेगुलाइजेशन अमेंडमेंट बिल लिसिंगनी कुनमंगा याउरी हाइरी